ꯈꯪꯍꯧꯗꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯔꯛꯂꯤꯕ ꯀꯣꯚꯤꯗ-19 ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯈꯛ ꯎꯅꯖꯔꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯤꯡ ꯇꯥꯕꯤꯔꯕ ꯁꯛꯇꯤ ꯑꯃꯠꯇ ꯎꯕꯤꯗ꯭ꯔꯤꯕ ꯁꯤꯁꯇꯔ ꯀꯣꯔꯣꯅꯥ꯫ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯁꯤꯁꯇꯔꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯋꯦꯜꯀꯝ ꯁꯤꯁꯇꯔ꯫ ꯋꯥ, ꯃꯁꯛ ꯑꯁꯤꯗꯤ ꯈꯨꯐꯖꯕꯅꯦ꯫ ꯃꯁꯤ ꯅꯣꯏ ꯇꯥꯏ ꯃꯤ ꯆꯥꯏꯅꯤꯁ ꯅꯤꯉꯣꯜꯅꯤꯅꯤ꯫ ꯅꯤ ꯍꯥꯎ, ꯅꯤ ꯍꯥꯎ, ꯃꯥ꯫ ꯀꯩꯅꯣ ꯃꯥ ꯉꯥꯡꯉꯤꯁꯤꯕꯣ? ꯇꯧꯔꯦꯅꯦ, ꯃꯣꯏ ꯍꯧꯅꯕꯤꯗꯣ ꯇꯧꯔꯦꯅꯦ꯫ Sorry sister, I don't know what you say. Oh, sorry. I say hello. How are you? Oh, adu oire khangedana. Yes, yes, I am fine. And you? And how? I'm fine. Sumai sum tole di yaro. Sis, can you talk in Manipuri? Yeah. I can talk in many languages, including Manipuri, Thai, Japanese, Hindi, Korean, etc. Ish, why changida? Kangpham budi thoine. Ma di Prithvi sin thungna koiram neba. Chandorakla poi koir pukcha chalamina marong ga pukang khangbi ma taije. Sister, my name is Leibak Chao. What? Leibak Chao? Leibak Chao means Leibak land. Chao means big land. Sister, big land. Big land. Very interesting. Sister sibu kainomta warabi yate ko. Sister sibu Miss la natraga Madam la tong khangja ningba. Khao xiao. Khao ningba yae Leibak Chao. Kaino ne? Maitai-lon kasi pajala ngangayo ane. Ish, ngasay kay may mamamado kara rin ngalian na siya. Wari nung hayra ni. Ay na ako'y sistagi khangjaning mo siya. Maliyam sida siski pandam haytari object kaya nang ko ha. Ngati kaitong ba lakpi ba no haydi kara ko'y di yare hanbi ba ha. Yadri bro mayam si yam na wanaraba haytari. Kama ngamnadre ba. Kaidagi lairaba kayadi ne chaling ay later loina siba tare mi sister. Thabay khang amata chanadre. Hanagi punchido mangkhre. Hey, Leibak Chao. Nang khanbado lale. Aina wahanba natte. Aidi aigi apamana lakpasu natte. Mina makhoygi kanaganina puthokpiba natro. Aisu laklabanina live hingnaba aigi phut thijabane. Ai chadradi shiroidro. Aidi pangal su yam sole. Mai sadasu kuina leiba ngamde. Mask upladi, hand sanitizer sinaradi. Ai karim changba ngamdre. Yes. Social distance thamladi. Karishu means laite. Yes. Mina so puthoklaga amuk su phatte haibire. Ai sauningi ko. Asidu chumine. Mana lakki na lakpadi nattibasi. Mina mabu puthoklaga namnan lahan bani. Aduga hojik na wara kanjana mabu phatte. Mabu phatte. Asidi yam laleda ai kari hangdu na mangon tawdisu. Ai mangon da kari masaksu mi yeng nung ai khalai ai ke corona ai de aki khango du malraga kanang khani mi di jat ki photo thakala. What happened, Leibak Chao? Sister na khwaidagi hainajaba se karino. Hainajaba haidi pamjaba gumba adi karamba miyoidana khana hena hainabi bage gai do amta haibiu sister. Immune system stone ba mi? Immune
ꯁꯣꯜꯂꯝꯗꯅꯅꯦ ꯑꯩꯅꯦ ꯃꯪ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯩ ꯀꯣ ꯉꯁꯤꯁꯦ ꯍꯥꯟꯅꯒꯤ ꯑꯅꯥꯕ ꯂꯩꯕ ꯃꯤ ꯃꯈꯣꯏꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯅ ꯊꯨꯅ ꯆꯪꯕ ꯉꯝꯕꯗꯤ ꯃꯥꯁꯛ ꯎꯞꯇꯕ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯗꯕ ꯈꯨꯠ ꯍꯥꯝꯒꯟꯗꯕ ꯃꯤ ꯐꯤ ꯁꯨꯒꯟꯗꯕ ꯐꯦꯁꯇ ꯌꯥꯝ ꯄꯥꯏꯕ ꯃꯤ ꯑꯗꯨꯒ ꯃꯤꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯂꯩꯅꯤꯡꯕ ꯃꯤꯗꯣ ꯑꯗꯨꯗ ꯊꯨꯅ ꯆꯪꯕ ꯉꯝꯃꯤ ꯁꯣꯏꯗ꯭ꯔꯦꯅꯦ ꯍ꯭ꯌꯨꯃꯦꯟ ꯕꯣꯗꯤꯗ ꯆꯪꯂꯁꯨ ꯃꯔꯨ ꯑꯣꯏꯕ ꯄꯥꯔꯠꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯚꯦꯛꯁꯤꯟ ꯊꯥꯖꯤꯜꯂꯒꯗꯤ ꯑꯩ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯁꯥꯕꯁꯨ ꯑꯩꯗꯤ ꯈꯥꯡꯕ ꯉꯝꯗꯦ ꯏꯪꯕꯗꯤ ꯑꯩ ꯌꯥꯝ ꯄꯥꯝꯃꯤ ꯋꯤꯟꯇꯔ ꯁꯤꯖꯟ ꯂꯥꯛꯂꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯃꯥ ꯏꯪꯊꯝꯊꯥꯗꯤ ꯀꯨꯏꯗ꯭ꯔꯦꯅ ꯇꯧꯔꯤꯁꯤ ꯃꯁꯤ ꯃꯥꯛꯁꯦ ꯃꯁꯤ ꯎꯞꯁꯜꯂꯒꯦ ꯃꯁꯤ ꯌꯥꯝ ꯅꯛꯁꯟꯅ ꯐꯝꯃꯨꯔꯦꯅꯦ ꯑꯩꯗꯤ ꯃꯁꯛꯀ ꯐꯖꯕꯁꯤꯗ ꯁꯤꯁꯇꯔ like that ꯆꯤꯌꯔꯁꯤꯁꯨ ꯈꯔ ꯂꯥꯞꯊꯣꯛꯀꯦꯀꯣ ꯃꯁꯦ ꯈꯔ ꯂꯥꯞꯊꯣꯛꯀ ꯐꯝꯕ ꯍꯥꯏꯗꯨꯅꯤ ꯋꯥꯔꯤꯁꯤ ꯌꯥꯝ ꯀꯨꯏꯅ ꯁꯥꯕ ꯌꯥꯔꯣꯏꯗꯣꯔꯤ ꯍꯦ ꯂꯩꯕꯥꯛꯆꯥꯎ ꯃꯥꯁꯛ ꯂꯧꯊꯣꯛꯑꯣ ꯋꯥꯔꯤ ꯁꯥꯔꯒ ꯁꯛ ꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯁꯣꯏꯗ꯭ꯔꯦ ꯃꯁꯤ ꯑꯩꯉꯣꯟꯗ ꯆꯪꯉꯛꯄ ꯁꯣꯏꯗ꯭ꯔꯦ ꯃꯁꯤꯒꯤ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔꯁꯦ ꯃꯁꯤ ꯏꯅꯥꯛꯇ ꯊꯝꯍꯧꯒꯦ ꯃꯁꯤꯁꯨ ꯑꯉꯥꯡꯅ ꯄꯥꯏꯔꯝꯕ꯭ꯔꯥ ꯀꯩꯅꯣ ꯊꯣꯛꯇꯦꯅꯦ ꯀꯥꯞꯁꯟꯅꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯈꯔꯗꯤ ꯌꯥꯎꯔꯤ ꯃꯁꯤ ꯐꯤꯒꯥꯎ ꯍꯥꯞꯆꯤꯟꯒꯦ ꯃꯁꯤ ꯁꯤꯁꯇꯔ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯤ ꯀꯣꯔꯣꯅꯥ ꯍꯥꯏꯇꯥꯔꯦꯀꯣ COVID-19ꯒꯤ ꯑꯦꯟꯇꯤ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯚꯦꯛꯁꯤꯟꯁꯨ ꯄꯨꯊꯣꯛꯂꯛꯂꯦꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯇꯥꯟꯅꯔꯦꯀꯣ ꯁꯤꯁꯇꯔ ꯑꯗꯣ ꯃꯌꯥꯝꯁꯤ ꯋꯥꯕ ꯌꯥꯕ ꯋꯥꯔꯦ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯁꯇꯔꯁꯤ ꯍꯟꯕꯤꯔꯣꯗꯅ ꯍꯥꯏꯗꯤ ꯁꯤꯁꯇꯔꯅ ꯍꯥꯏꯕꯕꯨꯗꯨꯕꯨꯗꯤ ꯌꯥꯝ ꯆꯨꯝꯕ ꯆꯩꯅꯥꯔꯣꯝꯗꯒꯤ ꯄꯨꯊꯣꯛꯄꯤꯔꯛꯄꯅꯤꯗꯣ ꯑꯗꯨꯒ ꯑꯇꯩ ꯄꯨꯊꯣꯛꯆꯗꯕ ꯀꯔꯤꯝꯇ ꯈꯪꯖꯗꯕ ꯂꯩꯕꯥꯛꯁꯤꯡꯗ ꯃꯌꯥꯝꯁꯤꯅꯗꯤ ꯄꯥꯝꯕꯗꯤ ꯅꯠꯇꯦꯗꯣ ꯆꯩꯅꯥꯔꯣꯝꯗꯒꯤ ꯃꯣꯏꯒꯤ ꯀꯥꯟꯅꯕ ꯑꯃ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯒꯤꯗꯃꯛꯇ ꯃꯣꯏꯅ ꯄꯨꯊꯣꯔꯛꯄꯕꯨꯗꯤ ꯑꯣꯏꯔꯝꯒꯅꯤꯕ ꯑꯗꯨ ꯑꯇꯩ ꯄꯨꯊꯣꯛꯇꯕ ꯂꯩꯕꯥꯛ ꯑꯇꯩꯗ ꯋꯥꯕꯁꯤꯗꯤ ꯁꯤꯁꯇꯔ ꯀꯣ ꯑꯗꯣ ꯁꯤꯁꯇꯔ ꯂꯩꯕꯥꯛ ꯑꯇꯩꯁꯨ ꯁꯨꯝ ꯁꯟꯗꯣꯔꯛꯄꯁꯤꯗ ꯂꯥꯟꯖꯗꯕ ꯀꯌꯥ ꯈꯪꯖꯗꯕ ꯀꯌꯥ ꯃꯌꯥꯝ ꯑꯃꯁꯨ ꯑꯅꯥ ꯑꯌꯦꯛ ꯁꯤꯕ ꯌꯥꯎꯅꯔꯦꯗꯣ ꯁꯤꯁꯇꯔ ꯁꯤ ꯃꯤꯅꯨꯡꯁꯤꯒꯤ ꯇꯥꯝꯗ ꯏꯅ ꯇꯥꯝꯃ ꯃꯤꯅꯨꯡꯁꯤ ꯀꯣ ꯁꯤꯁꯇꯔ ꯒꯣ ꯕꯦꯛ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯤ ꯁꯤꯁꯇꯔꯅ ꯈꯤꯇꯪ ꯇꯥꯕꯤꯔꯒ ꯍꯟꯕꯤꯕ ꯌꯥꯗ꯭ꯔꯤꯕ꯭ꯔꯣ ꯁꯤꯁꯇꯔ ꯑꯩꯁꯨ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗꯗꯤ ꯍꯩꯅꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯂꯥꯛꯂꯕꯅꯤꯅ ꯍꯟꯅꯤꯡꯗ꯭ꯔꯦ ꯃꯤꯒ ꯑꯩꯒ ꯂꯣꯏꯅꯕ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝꯁꯨ ꯍꯩꯅꯔꯦ ꯁꯣ ꯑꯩ ꯁꯤꯕ ꯄꯥꯝꯗ꯭ꯔꯦ ꯅꯪ ꯍꯥꯏꯔꯣ ꯅꯪ ꯁꯤꯅꯤꯡꯕ꯭ꯔꯥ ꯅꯪ ꯁꯤꯅꯤꯡꯕ꯭ꯔꯥ ꯑꯩ ꯁꯤꯕ exactly like that ꯑꯩꯁꯨ ꯍꯤꯡꯕ ꯄꯥꯝꯃꯦ some placeꯇ vaccine ꯂꯩꯔꯁꯨ ꯂꯩꯇꯕ ꯃꯐꯝꯗ ꯑꯩ ꯑꯗꯨꯝ ꯂꯩꯒꯅꯤ another question ꯁꯤꯁꯇꯔꯁꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯁꯤꯁꯇꯔꯅ ꯑꯍꯥꯟꯕ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯩꯈꯣꯏ ꯃꯤ ꯑꯃꯅꯤꯗꯒ ꯆꯪꯉꯛꯄ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯁꯤꯁꯇꯔꯁꯤ ꯑꯇꯣꯞꯄꯗꯒ ꯀꯌా ꯁꯟꯗꯣꯔꯛꯇꯕ ꯍꯥꯏꯗꯤ ꯅꯥꯔꯤꯕ ꯆꯪꯉꯤꯕ ꯃꯤ ꯈꯛꯇꯪꯒ ꯅꯥꯔꯒ ꯑꯇꯣꯞꯄ ꯃꯤ ꯃꯥꯒ ꯂꯣꯏꯅꯔꯝꯕ ꯐꯦꯃꯤꯂꯤꯕꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯍꯦꯛꯇ ꯆꯪꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯇꯔ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯈꯟꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯆꯪꯉꯦ ꯆꯪꯗꯦ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯆꯥꯎꯊꯣꯛꯆꯕ ꯑꯃ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯇꯔ ꯑꯗꯣ ꯍꯟꯗꯛꯁꯤꯗꯤ ꯁꯤꯁꯇꯔ ꯆꯥꯎꯊꯣꯛꯂꯨꯕꯒꯤꯔ ꯀꯩꯅꯣ ꯃꯤꯁꯤ ꯑꯁꯨꯝ ꯃꯅꯥꯛꯇ ꯅꯛꯑꯝꯕ ꯃꯤ ꯑꯃꯁꯨ ꯑꯗꯨꯝ ꯄꯪꯄꯛꯇ ꯄꯛꯄ ꯄꯪꯂꯣꯏꯗ ꯑꯣꯏꯕꯒꯤ ꯑꯃ ꯂꯩꯔꯛꯄꯁꯤ ꯁꯤꯁꯇꯔ ꯃꯁꯤ ꯑꯩꯈꯣꯏꯅ ꯕꯨꯙꯤꯁꯦ ꯈꯔ ꯂꯣꯗ ꯁꯤꯗꯤꯡ ꯑꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯁꯇꯔ ꯑꯗꯣ ꯁꯤꯁꯇꯔꯅ ꯑꯝꯇꯪ ꯃꯉꯥꯜ ꯑꯝꯇꯪ ꯄꯤꯕꯤꯌꯨꯕ ꯀꯔꯤ ꯃꯔꯝꯗꯒꯤꯅꯣꯗꯣ ꯑꯝꯇ ꯄꯤꯕꯤꯌꯨꯕ ꯃꯤꯁꯇꯔ ꯕꯤꯒꯂꯦꯟ ꯅꯪ ꯐꯥꯒꯤꯗꯧꯕ ꯌꯥꯝ ꯍꯩꯀꯣ You are so funny, so cute. ꯑꯩꯅ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗꯗꯤ ꯅꯣꯏ ꯁ꯭ꯋꯥꯏꯁꯦ ꯌꯥꯝ ꯏꯀꯥꯏꯔꯝꯃꯦ ꯑꯗꯣ ꯑꯩꯁꯨ ꯅꯨꯄꯤꯅꯦ
Chinese Ningol, Ikai TV. Aduga hojik na kari. Howzikti Ikai Bidre? Noise, Loina Baya, Nungaire. ID Noise, Yam Nungsi. She the luri the Taurise. Nangsu, I got friend Noise. A Saida Sangsila O, the Sida Formula O. She the Yarroy. It's hard section, but not a dinner. Violate. Canaro. Howzikti, Ikai Bidre? Noise, Loina Baya, Nungaire. ID Noise, Yam Nungsi. Nangsu, I got best friend Noise. 정슬로네 낙다 아세다 come to me. 아이샤라 오늘 바람이 방해. What happened? Thank you, sister. 아동기 아빰빰다 마야마마 강자래. 호, 샤샤니? 니니니니니. 아스. 가이하이노 강드렌다 우리. Sister, goodbye. Sayonara. 아스. Sister, 아이옥 잘해. Hey, wait, my love. Where are you going? 가만히 돌으시대. 따라래네. I want to talk with you. Stop. Lai bao chao. 방기도래 말라. 마치 남자의 얌장이네 마치 뭐이 차이나 공포기 막왕리 떠오르지. 마치 까이지 그래. 아이 그래 까이지 그래. 신이 나저 깜짝이야 마치. 야. Cara de ali deve ser. As caras de ali. Kayo to sumo. Ay na sumo cara de ali. Mara de sum dakshale. Ini sum kan. Kayo. Ay na sum chela tungway na sum hali si kayo sumo. Sister, tanda na kano. Waye. Sister, tanda na kano waye. Jangan kano, kano. Ay na sister, ay na sister. Jangan kano nato. Takot. Kota, beta. Mang, 실합니다. 어떻게 망들일까 이노에? 코로나기 인터뷰 로로 바보. COVID-19는 날랍니다. कोई मैं अब जगह कर रहा है तो जंक्शन भी देना चाहिए कोरोना से कई नोम लिखो माजी कई नोम नहीं आए जी मैं अब कहीं भी नहीं चिको माजी कई नोम ने मैं अब चैनल असिबु सब्सक्राइब तो व्यू लाइक तो व्यू अमदी शेयर तो व्यू बाय बाय